Lakhipur online puthok saba Jun gitang kuntra Ningthau kaba numit ki Khomjinba Pao tabirase. Ahanbada maruoiba Pao. Assamda Manipuri Singh Autonomous Council ama sembinaba Mantri Kausik Raida memorandum pisinkre. Tripura gi MLA Birajit Singhana Assamda Mitei MLA ama puthoknanaba honaminasi hairakle. Mitei Pensioners Welfare Association Lakhipur gi Ahom Suba Foundation Thauram Binakandi Part 1 da pangthokre. Inunganbi Manipuri Dance Academy Jiribam gi summer coaching loisin ki bagaloinana Gostalila utkre. World Health Organization WHO na Bharadasi Trachoma laitaba lebak ama oire haina lauthokre. Urisa gi Puri da pangthokiba Red Jatra da miyamne senabagi thodokta ahum sire yankhai hena sokapan nangkhre amasung Jiribam da chathariba 6-a-side football tournament ki ngasi aroiba preliminary group league round sanaragani. Hauzik mapungoiba pau tabirase. Manipuri Autonomous Council Demand Coordination Committee Assamna Assam ki Food Public Distribution and Consumer Affairs Barak Valley Development Mines and Minerals ki Mantri Kausik Rai ki maphamda Assamda chahicha kaya gi mamangdagi khunda leitaduna leiraklaba Yellomi Manipuri Singhi apunba yaifanabagi pandamda Autonomous Council ama athuba matamda sembinaba memorandum ama ngarang pisinkre. Coordination Committee asigi Chairman Kangabam Santi Kumar na luchingba mute kangbo duda Coordination Committee asigi Vice Chairman Roman Luang, Working President Advocate Ngangom Roma Kanta, Co-Convener Dr. Raju Khumujam, Joint Convener Okram Lakikanta, Rosen Irom, Member Taurem Debasis, Ketrimaim Indra Kumar, Rajesh Mangang, Apu Maitei, Surjit Maitan Kaisam, Yumnam Jibanlal, Birjit Pandemam Loinana, Consultative Body ki Member, Professor Khumujam Thiren, Sinam Ibocha, Nongthumam Thiren amadi Ketrimaim Umanandana Chingba Miyoi Singna Sarukjaki. Delhi ki Khongchepta leiriba Tripura ki MLA Birajit Singhaga Delhi Mitei Coordinating Committee ki thobuba singa unaduna kubna wari sanakre. Maruoina lakliba lisingani kuntaruk ki Assam Assembly mikhalda Assamdagi Mitei MLA ama thagatanabagi matangda Birajit Singha gi mateng Coordinating Committee asina nijaki. Birajit Singhana haikibada Assam gi Mitei singi maraktagi Assembly da mihut ama MLA oina thagatpagi yamnamak mathau tare masigi matangda mahaki maikedagisu honaba yaba honagani haiki. Unaba aduda Hizam Rajen President Mitei Yumpham Loinana Delhi Mitei Coordinating Committee ki Convener Dr. Seram Rajesh amasung Executive Wahingbam Premjit amadi KS Nilchandra na chingba miyoi singna sarukjaki. Aine ngasi khami che Delhi gi Tripura bhavan aiba New Delhi gi Tripura bhavan aiba dudani aigi oida family se Oja Birjit Yelem yogi ko gi inaw ni Chandra kasada gi bondra ko dagi ni ai Jamrajen Silter rongpu dagi ai Delhi da leini aine ngasi Oja siga ko na loinana ko gi mayam mamangda ko la ko sigi maram thale Oja si legend ko gi politician miti gi marta 6-time MLA ora ko ai miti de yang na tang na ko Hiramani Mukta, I Diamond Gumri, and I think that Assam ki Miti Singda, Oja Birjit ki Yaifa Paujelam Tang Akwai Assam ki Mayam Bakoji Mite Manipuri Lavinava Mayam Boyna Koramjai Assam di Akwai Manipuri community Zabido Aduna represent by Assembly de Thava in Batonu Mayam Daina request of the United Oina Akwai Manipuri Maitei represent ba Assembly the Thabai Matoni and Honatai Aisu Honarakan. Mitei Pensioners Welfare Association Lakhipur ki Ahom Suba Foundation Thauram Binakandi Part 2 da pangthokre. Kumja lisingani ga kunumdoi gi April ki 18 da lingkhat kiba Mitei Pensioners Welfare Association Lakhipur ki Ahom Suba Foundation Thauram ngarang Jun gitang kunmapan nongmaijing numita Jogai Mathura Middle School Binakandi Part 1 da pangthokre. Association asigi President Kaisam Birendra Namayai Tangbal Lokiba Thauramda GC College Silchar gi Potharaboza Dr. Thokjom Babachandra na Chief Guest amadi ahal oreba pensioner sing Arambam Gorogopal Yumnam Mani amadi Ingudam Kantana Daiseling Sinki
इकाई खुमनजरब प्रेसिडेंट ना मैरा चुकतुना थरम हौगलब मतुंग पेंशनर थेंगुजम प्रभावतीना लुचिंगबा कांगबु अमना सयो इसे सखे सेक्रेटरी लाइस्रम नंदकुमार ना लिंगबिरकिबा मयामबु तारामना ओक्लब मतुंग यंखोम कुंजबिहारी लिटरेरी अवार्ड लिसिंगनिगा कुनमंगा की मतंगदा प्रोफेसर यंखोम राजबिहारी अमदी थेंगुजम प्रभावतीना वाफम खरा थमलब मतुंग अवार्ड असिगी दमक वारी मचादा मोइरांग थेम सैतबती अमदी थोक्सम नलिनी कुमार अदुगा सैरेंगदना चांगमैम इबोपिसक अमसुंग चांगमैम मोहन सिंहदा लेंयान साइटेशन अमदी सेलोइना लुपा लिसिंग अहुमगा चनिगा यांखै अमसुंग लिसिंग अनिगा चनिगा यांखै तौदुना लांथोखे डॉक्टर पोसंगम राजबिहारी ने इडिट तौदुना पुथोकपा एसोसिएशन असिगी चहिगी चेफोंग लौसिंग मंगाल प्रेसिडेंट चीफ गेस्ट अमदी अते ते गेस्ट सिंगना माइखुम हांगदुना मियामदा खुदोल तमखे मिफमगा मरी लेनना डॉक्टर एम सोबिता CH मोहन W हरि मोहन M सैदपति TS नलिनी कुमार CH इबोपिसक सिंह मियोसिंगना थरोंग मरी लेनना वाफोंग पिबिके लोइसिलकपदा पेंशनर सापम रविंद्रनाथ थाकट वाई पीरब मतुंग प्रेसिडेंट ना थरोंग लोइसिनबगी याथंग पीखे अरोइबदा तिलीबा मियाम पुन्ना चाकलेन सामिनदुना हराव नुंगाइबा फोंदोकनखे हाइना एसोसिएशन के सेक्रेटरी लाइस्रम नंदकुमार ना थादोरकपा चेरोलामद पल्ले वो ए असुम हाना सुम लेलद्रने हसांगना हादि सुम मयंग तासलकपा अदुदगी अइबु हानादि कोग्निशन पिबिरंबा आइगी सात्र साथे मरु ओपांगसनसु सुम तराइ थोरकपा आइगी इंपोर्टेंस सु करकर वलकपा मसी मतम मसीदा केदोरे हाइबदा हसाना संगलकबलना पुनिंगसिदा डिप्रेशन गुंबा नुंगाइतबगुंबा अमा पोकलेबा असे मेयोसना मदि माना मसे अहुम थोना मसी सिगी तांकगसे सेकंड स्टेज से मसे यामना नुंगाइतब पुंसिनि माना डी अहुमना हाइ मदुदी करीना बदा डायरेक्शन वाटपा अदुगी डिप्रेशन होइबा मतम मतम द निपी काने बसु डाइवोर्स रिजल्ट ची डिजाइन माना ममिंग थोले अदुना दि हाइबा असिगी स्टेज से मसेदी डिप्रेशन की मतंग से मसे लोरेबा मतुंगदा अहुम सुब स्टेज असिदा अपना ट्रायल एंड एरर असिदा इकोने केदोरी हाइबदा पुंसिदा उगलाबनिना आइसु सर्विस कसु तौरबनिना समाज करी खतंग दी तौसिरा हाइबगी वाखलमा कोई पोकलई आइगी हिंगमबगी पृथ्वी से लांबगी ममल अमतंग दी खुगुल अमतंग ताहलमगे अदना अदुना मसिगी थबगसे मसे तौबो होय अहुम सुब स्टेज असिदा अदुना इखोइना अहनसे ngami makai woidanaba hoi ngami makai se khoi khona si habigi view do masi kadi aina pawgel pizabase ana aina sabna haijabada aduni koi lehuriba life span si masi digi lehuriba life span si Kumta subna sei cham ga nipan goi tari kuntari nipan abu kari kuthaga tari nipan leiri asigumba sing ba subana koi sing se kari haini koi ngamna ba ngam public ka topsi ana aina ai pawjo pija bani अपुनब खुंगंग मापन चाकुलु बासकांदिना सिंदुना पलारबोंदगी बाद्री फावबगी लुपसिना कोलिबा खुंगंग मापन असिगी माहिरोइ सिंगे ओइबा हेंदानबगी थरोममा बासकांदी जूनियर कॉलेज कोरोइकांदी दंगारांग पांथोखरे क्लास 1 दगी हौरगा क्लास 12 फावबगी माहिरोइ सिंगना सरुक जाखिबा थरोमसिदा राइम्स डिक्टेशन रीडिंग आर्ट क्विज डिबेट अमदी एक्सटेम्पोर स्पीच न सिंगबा हेंदानखि अहानबा अनिसुबा मसुंग अहुमसुबा ताखिबा सिंग लोइनना सरुक जाखिबा खुदिंगमक्तसु सर्टिफिकेट का लोइनना कंसोलेशन प्राइज सिंग लाखलिबा जुलाई गी तांग तरुक नोंमाइजिंग निमित्ता लुपकी चहिगी मिफम लेंदा येंथोकनी हाइना लुपसिगी जनरल सेक्रेटरी हैसनाम जितेनगी पाव अमदा खंगलकले इनुंगानबी मणिपुरी डांस अकादमी जिरीबाम सिंधुना जिरीबाम की दिबोंग मयाई लेकाइदा लेबा अरिबम सिंगलुक मानदोबता पांथोरकिबा समर कोचिंग काम प्रोडक्शन ऑफ गोस्ट लीला ngarang मपुंग फाना लोइसनख्रे थरोम असिदा जिरीबाम की सोशल एक्टिविस्ट नामेरापम बुद्धचंद्र अमदी UFO फार वेस्ट मणिपुर की चेयरमैन के खुमन जावना मथंगसिना चीफ गेस्ट अमदी प्रेसिडेंट ओइना दाइस तफमखि थरोम की मका चथरकपा ओइना डिग्नेटरी सिंगदा इकाई खुमनबा उटपा ओइना नमफि खुदोल तमखिबगा लोइनना थरोम असे हौदोकपा ओइना चीफ गेस्ट अमदी प्रेसिडेंट अनिना मैरा चुकटखे तरामना ओकपगा लोइनना थरोम की नुंगी ओइबा वारोल इनुंगानबी मणिपुरी डांस अकादमी जिरीबाम की सेक्रेटरी चांदम बिरेन पीखे थरोम की चीफ गेस्ट की वारोलदा एन बुद्धचंद्रना हाइखिबदा इरमदम इमा मणिपुर दा लेरिबा येलो मिसिंगना मतमगी मतुंगिना चाखोलबसु मसा मसागी ओइबा नाट की फिजेट चक्सा मदे कल्चर की चटनबी असिबो ngaakna चटकदबनी हाइना फोंदोखे
President ki warol piraduna ke Khomjinba hai matam kaya gi mamangdagi miyamna yamna pamnaraba gostalila sansenbagi mami samlakpa adu ngasidi inunganbi Manipuri Dance Academy jiribamna kanna honaduna yokatnaba tawriba sita sengna yamna nungai amadi mahiroi sing asina jagoi asibu saruk yaduna miyamangda utpasi hawgalaliba naha singdasu losing oigani haina mahakna haiki matungda training yawkiba mahiroi singna gostalila utuna miyamgi pukning sumatki Indian Red Cross Society Jiribam Branch की General Secretary L Zamini Kantana Luchingduna IRCS की volunteers सिंगलोइनना Jiribam की हरिनगर दलेबा IDP camp तचतुना tarpaulin sing खुसिनक्रे मरुइना हरिनगर दलेरिबा inmates सिंगना नोंजु नुंसा कया की अवाबा सिदा तेंगबांगबा ओइना पीपनी हाइरी District Health Society Jiribam na sinduna Beat the Plastic Pollution haiba theme asida pangthokliba World Environment Day kamari lenana ngarang uchara thaba amadi social service ki thoram Jiribam gi ningsing khun amadi Babu Parada CMO Dr. Binoy Prasad Sahuna luchingduna pangthokre thoram asida Community Health Center Babu Para amadi District Hospital ningsing khun gi koiba singda uchara kamarum thaki amadi Social Service Supangthoki Masida District Health Society Jiribam gi Dr. Singh, Nurse Singh amadi Staff Singh na sarukjaki World Health Organization WHO na Bharatpu Trachoma laitaba lebak ama oire haina lauthokre wafam singarang Prime Minister Narendra Modi na Akashbani gi thongda sandokiba Man ki Baat thoramda mahaki pungning yiwa phongdokladuna Pradhan Mantri na phongdokibani Trachoma si bacteria makhal amadagi thokpa meat ki infection amani amasung masine henjilaglabadi meat udabagi awaba phawba mayoknei Masi matamamada Bharata masing yamna lerami adubu laibak asigi miyoi lakh kaya ga loinana sarkar amadi haksel gi thomi singi honabana masi hojikti muthatpa ngamkhre masigi damak haksel gi thomi singbu Pradhan Mantri na thagatpa phongdoki Jal Jeevan Mission nasu masida chauna mateng pangki hairi Urisa gi Purida ngarang pangthoki Bharat Jatrada miyamne senabagi thodokta nupi ani yauna ahum sire yankhai hena asoka panangkhre Urisa gi Mukhyamantri Mohan Charan Majina thodokasigi matangda thijena ba khangankhre Lakhipuronline singi imungda lupa lakh 15 tawduna tengbang pinana balauthokre Asokpa Singh Puri District Hospital da laikanari taruki pibam luna leiri hairi Uchathol Pioneer Club Jiribam na sinduna club asigi sanabungda team tara tarugna saruk jaduna sanariba ahanba 6-a-side football tournament lisingani kun mangagi ngarang sanakiba preliminary group league round gi ahanba match ta MSUC na YLC bo goal amasuno da maithiba piki ani suba match ta LEC na Oriental Club bibo goal ahum suno da thoiki aduga ahum suba match na Young Star FC na Sonapur GPSA bo goal ani amada maithiba piki match sing asi Aziz Haider M Basant Singh amadi Iqbal na conduct tobiki tournament asigi ngasi sanagadaba aroiba preliminary group league round gi ahanba match nungthil gi pung ani makai taba matamda Sunrise Club ka Gaming Star ga sanagani ani suba match ta nungthil gi pung ahum ga minute kun taba matamda Titan United ka JMYC ka aduga ahum suba match tana nungtil gi pung 3 ga minute 15 da UPCA ga YSC ga sanaragani Energy Healing Center Rongpur da computer gi matena anauba madi ariba anabasingbo computer gi matena layong khangdokpuna dayan bahawsare computer gi matena makal makagi anabasing gi report logthokpuna haksangi awatna machal kaya lenkhananaba amadi supplement piduna naturopathy amadi magnetotherapy na layong bajaragani
Maruwaina nupigi laina sing I watpa angang khawgi laina angang oidaba nupa singi pandi shonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba Kutang chikpa spondylitis, phai chingba liver amadi chakhau gyanaba, piles, wakal gyanaba, tumba yadaba, sor chinba gilaina sina chingba layangba yarakani. Loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin layrakpa iwatpa gya anaba koktanaba amadi steam bath ki kudong saba lejare. Silchar Rungpur Part 2 Stone Crusher manakta layriba Energy Healing Center da ngasimak gengsimbirabu Mangjongna appointment ki damak mobile number 9395-732-456 number asida call to bilang na bakhangajari. Wellcare Medicals Lakhipur Ward number 8 na makal maka anaba kaya gidamak maming leraba Dr. Singna laying bagi kudong saba bizari Dr. Yusuf F. Chaudhary MS nakong nato namadi kaunaw gi specialist amasung Dr. Rehena Sultana MD angang gi specialist Dr. Ani Asina nomaizing kudingi numidyong bapung tarani thoitigi layang gani Dr. C.H. Rakesh Singha MS orthopedic surgeon sarugi Dr. Asina laibak popan mit khudingi nungtili pung ahom dagi layang gani Dr. Satyam Bisas MS Dr. Asina nungsang gallbladder da nung laiba khoirin pomba phimosis paraphimosis na chingbagi layang nanabagi damak numit khudingi ayuki pung 9 dagi 8 phawba aduga nungtil pung 2 makhai dagi na numitang pung 8 phawba layang gani Dr. Bikram Bhuya dentist PTS jagi Dr. Asina numit khudingi nungtil gi matamda layang gani Dr. Benjir Ahmad Loskorna numit khudingi numitang wairam pung 3 dagi na 8 phawba aduga Dr. Puspita Singhana numit khudingi ayuki pung 9 dagi na 8 phawba aduga nungtil gi pung 2 makhai dagi 3 phawba layang gani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung thangja khudingi nungtil gi pung 2 dagi layang gani akupa marol amadi booking gi damak Wellcare Medicals Lakhipur Ward number 8 ki mobile number 8134835398 number asida pau phawna bina bahari Nungairaba pau Mahiroi singi damak Silchar da apapa PG ama thaurang tawduna leire athokpam boys PG na larik laisu paba ki kudong saba chaba thakpa amasung laifam gi kudong saba kudingmak pijari single room double room lonana free wifi water purifier gi kudong saba su thamjari PG asigi mapusu maitaini Silchar Sonai Road ki Holy Cross ka hek naknana Syam Sundar Sarani Mizoram Circuit House ki opposite tani Sahar ki Nilkhongbadagi thaptakna main road tagi supna tagi meter chani yankhai rom tamak changlaga leiri akupa marol gi tamak mobile number 8876410921 natraga 6002537993 number asida pau phawna binaba athokpam boys PG gi maigi tagi khanganjari Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Assam da Manipuri Singh Autonomous Council ama sembinaba Mantri Kausik Rai da memorandum pisinkre Tripura gi MLA Birajit Singhana Assam da Mitei MLA ama puthokna ba honaminasi hairakli Mitei Pensioners Welfare Association Lakhipur gi ahom subo foundation thoram binakandi part 1 da pangthokre Inunganbi Manipuri Dance Academy Jiribam gi summer coaching loisin ki bagalina Gostalila utkre World Health Organization WHO na Bharadasi Trachoma laitaba lebak ama oire haina lauthokre Urisa gi Puri da pangthokiba Red Jatra da miyamne senabagi thodokta ahum sire yankhai hena sokapan nangkhre amasung Jiribam da chathariba 6A side football tournament ki ngasi aroiba preliminary group league round sanaragani Lakhipur online YouTube channel gi pau sandok chaba ngasigi wenadi matang asida loijare